ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯅ ꯕꯣꯕꯤꯁꯨ ꯁꯥꯟꯅꯕ ꯆꯠꯊꯣꯛꯇꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯔꯛ ꯁꯅꯥꯅꯨ ꯍꯣꯏꯔꯣꯝꯗ ꯂꯥꯛꯇꯨꯅ ꯁꯅꯥꯅꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯅꯅ ꯆꯅꯨꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯅꯤꯗꯨ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯕꯣꯕꯤ ꯆꯪꯁꯤꯟꯗꯨꯅ ꯀꯧꯔꯤ, "ꯆꯟꯕꯤ!" ꯁꯅꯥꯅꯨ ꯃꯃꯥꯏꯗꯨ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯏ꯫ ꯆꯟꯕꯤ ꯍꯥꯏꯕ ꯃꯤꯡꯒꯧꯁꯤ ꯍꯦꯅꯔꯤꯅ ꯇꯠꯇꯅ ꯀꯧꯔꯝꯕ ꯃꯤꯡꯒꯧꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯄꯗꯨꯗ ꯁꯅꯥꯅꯨ ꯈꯔꯗꯤ ꯄꯦꯟꯖꯗꯦ꯫ ꯁꯅꯥꯅꯨ ꯋꯥ ꯉꯥꯡꯗꯅ ꯕꯣꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯆꯠꯂꯝꯕ ꯆꯅꯨꯂꯦꯝꯕꯤꯁꯨ ꯀꯧꯔꯛꯂꯤꯕ ꯃꯈꯣꯜꯗꯨꯗ ꯕꯣꯕꯤ ꯃꯥꯜꯂꯤ ꯈꯪꯂꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯕꯣꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯕꯣꯕꯤ ꯁꯅꯥꯅꯨꯗ ꯌꯦꯡꯗꯨꯅ, "ꯅꯣꯏ ꯑꯅꯤ ꯋꯥꯀꯤꯡ ꯆꯠꯂꯝꯃꯤꯔꯣ?" ꯁꯅꯥꯅꯨ ꯆꯅꯨꯂꯦꯝꯕꯤꯗ ꯐꯠ ꯌꯦꯡꯂꯝꯂꯒ, "ꯆꯠꯂꯝꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯍꯌꯦꯡꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯁꯥꯗꯣ ꯇꯦꯟꯁꯟ ꯏꯔꯩ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯕꯨꯗꯤ ꯃꯇꯥꯡ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯌꯦꯜꯂꯛꯀꯅꯤꯗ꯫ ꯑꯦꯛꯖꯥꯝ ꯃꯅꯨꯡꯁꯤꯗ ꯇꯦꯟꯁꯟ ꯂꯩꯔꯅꯨ, ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯁꯣꯏꯗꯅ ꯄꯤꯒꯗꯕꯅꯤ." "ꯀꯩ ꯋꯥꯍꯪꯅꯣ? ꯀꯩ ꯄꯥꯎꯈꯨꯝꯅꯣ? ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯣꯏꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯑꯩꯗꯤ ꯑꯩꯒꯤ ꯈꯪꯅꯖꯕ ꯃꯤ ꯂꯩꯌꯦꯅ." "ꯅꯪꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯥꯅ ꯁꯤꯗ ꯂꯥꯛꯇꯕ? ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯁꯦ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ." "ꯃꯗꯣ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩꯒ ꯈꯪꯅꯒꯗꯕ ꯃꯤꯗꯣ ꯈꯟꯒꯗꯧꯔꯤꯅꯤ." ꯕꯣꯕꯤ ꯃꯆꯤꯟꯕꯥꯜ ꯆꯤꯡꯈꯠꯂꯞ ꯅꯣꯛꯇꯨꯅ, "ꯃꯥꯅ ꯅꯉꯣꯟꯗ ꯐꯣꯔꯁ ꯇꯧꯗꯨꯅ ꯅꯝꯗꯅ ꯅꯁꯥꯅ ꯌꯥꯅꯤꯡꯗꯅ ꯈꯪꯅꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯪꯅ ꯈꯟꯖꯕꯅꯤ ꯍꯥꯏꯒꯗ꯭ꯔꯅꯦ? ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯟꯊꯀꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡ ꯑꯃꯗ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯁꯤꯜꯂꯒ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ? ꯅꯣꯏ ꯑꯅꯤ ꯀꯝꯗꯧꯅ ꯊꯦꯡꯅꯔꯛꯈꯤ, ꯀꯃꯥꯏꯅ ꯈꯪꯅꯔꯛꯈꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯖꯒꯤꯅꯤ ꯍꯥꯏꯗꯤ ꯃꯤꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯅ ꯊꯤꯔꯒ ꯂꯩꯔꯤꯗꯨ ꯇꯟꯗ꯭ꯔꯣ? ꯃꯥꯗꯤ ꯆꯍꯤ 2 ꯆꯪꯅ ꯌꯥꯝ ꯋꯥꯅ ꯐꯣꯔꯁ ꯇꯧꯗꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯈꯪꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯌꯥꯗ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯒꯤꯔꯤ ꯇꯛꯂꯒ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯅꯤ? ꯑꯣꯏꯔꯣꯏꯗꯣꯏꯗꯤ ꯅꯪꯅꯤ꯫ ꯂꯩꯀꯥꯏ ꯃꯁꯦꯜꯒ ꯑꯣꯏꯔꯦ, ꯃꯤꯅ ꯎꯈ꯭ꯔꯒ ꯀꯩ ꯍꯥꯏꯅꯈꯤꯅꯤ? ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯩꯅ ꯈꯟꯕꯒ ꯅꯪꯅ ꯈꯟꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩ." "ꯈꯦꯠꯅꯕꯗꯨꯅꯅꯤ ꯋꯥꯈꯜ ꯑꯃꯇꯪꯗ ꯆꯨꯁꯤꯟꯅꯗꯨꯅ ꯅꯪ ꯑꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌా ꯑꯃ ꯁꯤꯌꯔ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯍꯣꯏ, ꯃꯥꯅ ꯆꯍꯤ 2 ꯇꯥꯟꯅꯔꯛꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄꯁꯤꯗꯤ ꯉꯁꯤ ꯉꯔꯥꯡꯗꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯝ ꯍꯣꯠꯅꯈꯤ, ꯀꯌꯥꯝ ꯇꯧꯕꯤꯈꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯐꯝ ꯊꯣꯛꯏ." ꯆꯅꯨꯂꯦꯝꯕꯤꯅ, "ꯕꯣꯕꯤ, ꯅꯪꯗꯤ ꯋꯥꯈꯜ ꯃꯑꯣꯟ ꯐꯠꯇꯕ ꯌꯥꯝ ꯈꯜꯂꯝꯃꯤ ꯖꯥꯠꯅꯤꯅ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯒ ꯅꯪꯗꯤ ꯇꯧꯕ ꯌꯥꯝ ꯉꯝꯃꯤ꯫ ꯁꯅꯥꯅꯨ ꯅꯪꯕꯨ ꯄꯥꯝꯗꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯔꯐꯥꯎ ꯃꯁꯤ ꯏꯟꯅꯔꯛꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯐꯔꯦꯅꯦ, ꯅꯪ ꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯍꯥꯏꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨ ꯃꯁꯥꯒꯤꯁꯨ ꯍꯧꯖꯤꯛ ꯈꯪꯅꯕ ꯃꯤ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯁꯤꯗ ꯅꯪꯅ ꯃꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯅꯕ ꯁꯤꯟꯂꯤꯗꯣ ꯀꯩꯒꯤꯅꯣꯕ?" "ꯀꯥꯏꯅꯅꯕ ꯁꯤꯟꯕ ꯅꯠꯇꯦ ꯆꯅꯨꯂꯦꯝꯕꯤ꯫ ꯃꯥꯅ ꯍꯌꯦꯡ ꯌꯥꯝꯅ ꯋꯥꯍꯧꯒꯗꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯅꯤ꯫ ꯌꯦꯡꯉꯣ, ꯁꯅꯥꯅꯨꯅ ꯗꯨꯀꯥꯟ ꯆꯠꯄ ꯁꯥꯔꯒ ꯃꯥꯕꯨ ꯂꯥꯛꯂꯝꯒꯗ꯭ꯔꯅ ꯈꯟꯅ ꯊꯣꯛꯆꯔꯛꯂꯐꯥꯎ ꯃꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯁꯅꯥꯅꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯅꯠꯇꯦ꯫ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯅꯥꯅꯨꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯔꯗꯤ ꯀꯔꯤꯒꯤ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯂꯣꯏ? ꯅꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯁꯅꯥꯅꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯑꯩ ꯈꯪꯏ꯫ ꯃꯥꯅ ꯁꯨꯛ ꯅꯨꯡꯁꯤꯅ ꯋꯥꯅ ꯉꯥꯏꯖꯔꯐꯥꯎ ꯄꯥꯎ ꯑꯃꯇ ꯍꯥꯏꯔꯛꯇ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯤꯁꯦ ꯃꯔꯝ ꯂꯩꯕꯒꯤꯅꯤ꯫ ꯃꯔꯝ ꯂꯩꯕꯗꯨꯅꯅꯤ ꯑꯩꯅ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯗ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅ ꯊꯦꯝꯖꯤꯟꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯗꯕ ꯀꯩ ꯃꯔꯤ ꯂꯩꯅꯒꯦ? ꯅꯪꯅ ꯀꯣꯠꯊꯣꯛꯇꯅ ꯉꯥꯡꯉꯤꯗꯣ? ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ ꯑꯩ ꯅꯪꯒ ꯈꯪꯅꯕ ꯍꯥꯏꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ꯫ ꯀꯥꯟꯅꯗꯕꯗ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ, ꯀꯥꯟꯅꯗꯦ꯫ ꯆꯅꯨꯂꯦꯝꯕꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯁꯤꯒꯨꯝꯕ ꯋꯥꯁꯤ ꯇꯥꯅꯤꯡꯗꯦ." ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯅꯨꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯗꯨ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯕꯣꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯈꯧ ꯄꯣꯡꯅ ꯍꯦꯅꯔꯤꯗ ꯉꯥꯡꯖꯔꯤꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯊꯃꯣꯏꯗ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗꯅ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯅ ꯈꯪꯂꯛꯈꯤꯅꯤ ꯍꯥꯏꯕ ꯈꯪꯉꯨ."
ngaksaw tektana aibu usithawaidrabanina nangisu matam soina lakingdana yengba tare adubu taso ai exam loijri phawdi nongonda wa machet am thairoi yesu yeloi adubu exam loikhra matung nang aina kaidoraki ngo Bobina sauna laurakliba wado Janulembiga Sananugasu mayum yaunaba senset setuna tai adubu makoisu maning ontoktuna Bobida wai amata hairamdi hanna phau yenglamte Sananu hoigi sumang maton yorakpaga Janulembina idea se yam phaba mini kaina khaluisidi loirene bai masak asengmani uthorisi nahandagi tumi leikrena kalaga madi ai tung inari boire amaduna ki hairaktabani Bobina marolama thazada bakayam tarakpani ai mathayam sareda hayengde exam hauradonina kishum khalurano college ta maina adum thengnarasani masu soidana exam thabdi lakani dana ai wakhaldadi exam mayawi basida nangonda yetpado nungaire khanbagi kem hairakta boirungani masu lairik bazarasano nangsu khara paroi bema kanade thengnabagi matam yam leiri Ainasda lairi phawdi Bobina so yam henjilakpa ngamgadaba natte mama leibanina duiwari do sanaroisi yar tumi leiro thoba mai lakjarasani hayeng do ngana sasiko haijabai wani sananu mathadi sarabani henare ki mawam pau amta tadaba sida hena otlare exam mathang thokraba matungdani danarasti ahomba leite Numit kudingi lalaibiga pau phaunanabu hotnabadama lepham chafam khangdrabani ngasi so exam hek halakpaga magi phone lokthokduna yengi lalaibigi message lakra haidana pung manga di tare ma halaktrisa kem khairakdini janu lembi lei haibuda aigo wari shanaba tala zalane andak marakti pausi phau phorokte mabu atopa khangnaba mi leikra zalo tanjadura lalaibigi message lai Danaras harauna WhatsApp ta sangduna lalaibigi message yengli khoi jioi exam nina imungi da bakai aina loi tawramnina phone ga pakpai sangdre Danaras nokfet tawna reply halli noi jioi se larik yam pabro moiso nangi mateng khra pangbiradi phadawni exam bu pung amadagi mari bau tawine halakpada pung manga taraklabanina warina tawleiredana angang tuition so aina tawleire adunani ado Jemasa moyanidi lairik khra paba male ayambana ka manungda dum lei mamana su modi yeluranu haibaduda isu kem haidrabani noma kalaga noma toba exam nina moidadi chance sam phangba lairik pabe matangse ado paningdaba lairik ta thawa yauzada bai khoidadi matam yambangi sat tawraga loikhibaduna hena pai awoiba noi exam se tokna su koi mankhre hapta ni ga tawine imungi da bakta ubagi yam chilaba handakte phone ga kaya paida mali tumbaso khoi maga tuminarabanina phone kuina metnaga leibado yam ngangi chak thoklakpa aduganda pung nipan mapan tarabanina thabak loirakpada pung 10 gadi kaishunate khoi magi so phanek ama hobagi langkot painina thabak chil leire noi exam loibaga thabak khara komlakadaw mali subject ani khakda ngairabanina kaishu warurano Numin humni marini mangari kishu kaide nangna sangbaga phone tum pairo data naraspo namana mamta leijadrabo aingon loina message thaningi se lalaibi so hangi yauna hangjilakwa wahangni danarasti lalaibi gi wahang duda khangprek khangna mihul swai lawi imanabaga wari shanabaga nanga sanabaga khena balai nangso aina message thaba khuding halai tudi is aina nupini namanabana nupani khena balai haidoi raba nangsu langlenga wari pak sanada kai aiga sanari dudi chamanadro nangna yang wari sananindraga pau phauranu haibra phangnadrasu yare khaladi keshu kaidi phauranu ngangmudi am haikre noina chena wani khaktanina nangna yaimaga tombigagi role ne balorise aduna atombigi anam kanbagi gunsu yaimagi masing phataba gunsu loina mix up tawshilem ha is kai janari gi bungo nagun khange hoini koina pau phaurabanina kaidobagi ahi mohum khangoi duino exam natro yare sakro nang yam yingningjre nangna da lakpa sunatana chalo aise kaino ai gyan tadre aigi chachi da laklaga nangna pau phaurakpa natra aduna chakrai dri kai haini
ꯐꯣꯟꯗꯣ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯂꯥꯏꯔꯤꯛꯇꯨ ꯐꯥꯛꯇꯣꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯥꯔꯁꯨ ꯍꯥꯏꯕꯅꯤꯗ ꯑꯩꯅꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯣꯏꯅꯦꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯒ ꯆꯠꯈ꯭ꯔꯣ ꯀꯥꯏꯅꯒ ꯂꯥꯏꯔꯤꯛ ꯄꯥꯎꯔꯣ ꯀꯥꯏ ꯅꯠꯇꯦ ꯑꯩꯅ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯒ ꯅꯪ ꯀꯩꯗꯧꯔ ꯂꯩꯍꯧꯒꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯅꯪꯅ ꯅꯊꯧ ꯏꯔꯩ ꯂꯩꯇꯈꯩ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯉꯥꯏꯔꯤꯗꯨꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯅꯪꯁꯨ ꯊꯕꯛ ꯆꯤꯜꯂꯤꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯑꯩꯅ ꯊꯥ ꯃꯦꯁꯦꯖꯇꯣ ꯌꯦꯡꯂꯒ ꯆꯠꯍꯜꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯅꯪ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯌꯥꯔꯦ ꯑꯩ ꯊꯝꯈ꯭ꯔꯒꯦ ꯅꯪꯒꯨꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯁꯨ ꯀꯣꯛ ꯆꯥꯛꯂꯛꯀꯗꯧ ꯃꯥꯜꯂꯦ ꯑꯩꯕꯨ ꯀꯣꯛ ꯆꯥꯛꯄ ꯑꯉꯥꯎꯕ ꯃꯤꯔꯣ ꯃꯔꯝ ꯂꯩꯕꯒꯤ ꯑꯩꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯕꯩ ꯋꯥꯅꯤ ꯅꯪꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯒꯅ ꯀꯌꯥꯝ ꯍꯩꯅꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯗꯥꯗꯥ ꯅꯔꯥꯖꯇꯤ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯤꯅꯣ ꯅꯠꯇꯦ ꯀꯩ ꯑꯔꯨꯕ ꯋꯥꯒ ꯂꯩꯒꯦꯕ ꯑꯦꯛꯖꯥꯝ ꯃꯅꯨꯡꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯗꯈꯩ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯉꯥꯏꯔꯝꯃꯤꯁꯦ ꯂꯩ ꯃꯔꯝ ꯌꯥꯝ ꯂꯩ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯕ ꯑꯗꯨꯒ ꯈꯪꯍꯟꯗꯕꯁꯨ ꯌꯥꯗꯕ ꯑꯗꯨꯕꯨ ꯅꯁꯥꯅ ꯊꯟꯇꯅ ꯈꯪꯖꯔꯛꯀꯗꯕ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯌꯦ ꯑꯔꯨꯕ ꯋꯥꯗꯨꯗꯩ ꯗꯥꯗꯥ ꯅꯔꯥꯖꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤ ꯋꯥꯗꯨꯅ ꯍꯦꯟꯅ ꯂꯨꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯨꯅ ꯈꯟꯕꯩꯅꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯅꯪꯅ ꯂꯥꯏꯅ ꯍꯦꯛ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯥꯔꯊ ꯈꯨꯗꯤꯡ ꯂꯥꯏꯊꯣꯔꯛꯄ ꯍꯦꯜꯂꯛꯀꯅꯤ ꯑꯗꯣ ꯋꯥꯔꯤꯁꯨ ꯉꯥꯏꯔꯤ ꯑꯩ ꯊꯝꯃꯒꯦ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯨ ꯄꯥꯖꯔꯨꯔꯣ ꯍꯌꯦꯡ ꯐꯦꯜ ꯑꯣꯏꯔꯒ ꯑꯩꯅꯅꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯅꯤ ꯑꯩ ꯈꯣꯟꯊꯤꯒ ꯆꯥꯕ ꯉꯝꯖꯔꯣꯏꯀꯣ ꯅꯪꯅ ꯑꯣꯏꯍꯟꯗꯣꯏꯅꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕꯁꯨ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯍꯟꯗꯕꯁꯨ ꯅꯪꯅ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯊꯝꯃꯦ ꯑꯩ ꯍꯥꯏꯔꯒ ꯂꯂꯩꯕꯤ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯟꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯏꯗꯨ ꯉꯥꯡꯇꯛ ꯉꯥꯡꯇꯛ ꯊꯃꯣꯏꯗ ꯐꯥꯎꯔꯛꯇꯕ ꯏꯍꯨꯜ ꯑꯗꯨꯕꯨ ꯐꯥꯊꯖꯅꯕ ꯍꯣꯠꯅꯔꯤ ꯂꯂꯩꯕꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯅꯪꯁꯨ ꯆꯔꯥꯡꯅꯈꯤꯅꯨ ꯃꯤꯍꯨꯜ ꯅꯪꯁꯨ ꯇꯞꯊꯈꯣ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯅꯪꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯊꯣꯛꯂꯛꯀꯅꯨ ꯅꯈꯣꯏ ꯄꯨꯝꯕ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯇꯥꯟꯖꯥ ꯑꯃ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯏꯍꯨꯜ ꯑꯁꯤꯕꯨ ꯄꯨꯟꯅ ꯐꯥꯊꯃꯤꯟꯅꯈꯤꯁꯤ ꯃꯊꯟꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯣꯟꯗꯨꯅ ꯃꯣꯟ ꯃꯈꯥꯗ ꯊꯝꯖꯤꯜꯂꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯀꯣꯂꯦꯖꯇꯅꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄꯒ ꯃꯔꯤ ꯃꯔꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯣꯛꯅꯔꯛꯏ ꯁꯅꯥꯅꯨꯗꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯟꯅꯔꯤꯕ ꯑꯃꯨꯛꯇꯪ ꯎꯖꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯉꯟꯅ ꯊꯣꯛꯂꯛꯇꯨꯅ ꯒꯦꯠ ꯃꯌꯥꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤ ꯉꯁꯤ ꯈꯛꯇ ꯅꯠꯇꯦ ꯁꯅꯥꯅꯨꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗꯒꯤ ꯍꯥꯟꯅ ꯊꯣꯛꯂꯛꯂꯒ ꯉꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯈꯪꯕꯤꯒꯗꯧ ꯃꯥꯅ ꯈꯪꯕꯤꯗ꯭ꯔꯕꯗ ꯎꯕꯤꯒꯗꯕ ꯃꯥꯅ ꯎꯕꯤꯗ꯭ꯔꯕꯗ ꯊꯃꯣꯏꯒꯤ ꯆꯩꯅꯥ ꯑꯁꯤꯕꯨ ꯃꯁꯥꯅ ꯐꯥꯖꯤꯟ ꯊꯦꯝꯖꯤꯟꯅꯕ ꯋꯥꯅ ꯍꯣꯠꯅꯖꯩ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯨꯅ ꯁꯅꯥꯅꯨꯕꯨ ꯊꯤꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯉꯁꯤꯁꯨ ꯂꯥꯛꯇ꯭ꯔꯕꯣ ꯊꯦꯡꯅꯗ꯭ꯔꯕꯕ ꯁꯅꯥꯅꯨ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯟꯅ ꯊꯦꯡꯅꯗ꯭ꯔꯦ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯎꯒꯦ ꯐꯪꯗꯦ ꯑꯦꯛꯖꯥꯝꯗꯕꯨ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯂꯥꯛꯇꯤ ꯂꯥꯛꯑꯝꯒꯅꯤꯗ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯦꯛꯖꯥꯝꯗꯣ ꯑꯗꯨꯝ ꯂꯣꯏꯐꯥꯎ ꯊꯥ ꯌꯥꯕꯅꯤ ꯍꯤꯔꯣꯗꯨ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯆꯣꯡꯗꯤ ꯆꯣꯡꯊꯣꯔꯛꯈꯤꯅꯤꯗꯅ ꯑꯩꯅ ꯃꯥꯕꯨ ꯑꯣꯠꯈꯤꯕ ꯃꯥꯕꯨ ꯋꯥꯍꯟꯈꯤꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯐꯪꯖꯔꯤꯕꯁꯤ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯅꯥꯁꯨꯡꯗꯅ ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯗꯅ ꯉꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯥ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯉꯥꯏꯕꯗ ꯀꯜꯂꯨ ꯃꯥ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄꯛꯈꯤꯅꯤ ꯆꯅꯣ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃ ꯇꯝꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ ꯆꯅꯨ ꯅꯪꯅ ꯌꯥꯝ ꯊꯤꯅ ꯆꯩꯗꯅ ꯌꯥꯝ ꯑꯣꯠꯈꯤꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯍꯦꯛꯇ ꯄꯥꯎ ꯐꯥꯎꯔꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦꯅꯦ ꯃꯗꯨ ꯈꯟꯅ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯦꯛꯖꯥꯝ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯁꯤ ꯂꯣꯏꯔꯒ ꯃꯥꯗꯣ ꯄꯥꯎ ꯐꯥꯎꯔꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤ ꯐꯥꯎꯔꯛꯇ꯭ꯔꯒꯅ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛꯇ ꯆꯠꯂꯁꯤ ꯑꯩ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯅꯪꯒꯤꯗꯃꯛ ꯀꯅꯥꯁꯨ ꯑꯀꯤꯕ ꯄꯣꯛꯂꯛꯇ꯭ꯔꯦ ꯅꯪꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ ꯁꯅꯥꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯄꯨꯟꯁꯤꯁꯤꯗ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯅ ꯉꯁꯤꯗꯤ ꯏꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯑꯣꯠꯂꯔꯦ ꯀꯔꯤ ꯍꯥꯏꯗꯨꯅ ꯆꯩꯅꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯣꯛꯍꯟꯒꯅꯤ ꯈꯪꯗꯦ ꯕꯣꯕꯤꯅ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯕꯁꯤꯗ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯕꯣꯕꯤꯒ ꯑꯩꯈꯣꯏꯅꯤ ꯈꯪꯅꯩꯌꯦꯅ ꯃꯥ ꯑꯩꯉꯣꯟꯗ ꯌꯦꯠꯂꯔꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒꯦꯅ ꯈꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯏꯁ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯍꯦꯛꯇ ꯈꯜꯂꯒ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯌꯥꯕ꯭ꯔꯣ ꯑꯃꯕꯨ ꯑꯣꯏꯁꯅꯣ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯩ ꯃꯥꯒ ꯑꯔꯦꯞꯄ ꯋꯥ ꯑꯃꯅꯦ
ꯈꯪꯗꯣꯛꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯑꯗꯨ ꯆꯅꯣ ꯅꯪ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯊꯦꯡꯅꯕ꯭ꯔꯣ ꯉꯁꯥꯏ ꯑꯩꯅ ꯑꯦꯛꯖꯥꯝ ꯍꯣꯜ ꯆꯪꯉꯝꯗꯥꯏꯗ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯊꯦꯡꯅꯕꯅꯤ ꯃꯥꯅꯕꯨꯗꯤ ꯎꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯕꯅꯤ ꯀꯧꯕꯒꯝꯇ ꯅꯪꯍꯧꯗꯦ 마가 ꯊꯦꯡꯅꯕ ꯃꯇꯥꯡꯁꯦ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯏꯆꯥ ꯆꯥꯗꯕ ꯀꯧꯕꯁꯨ ꯐꯔꯛ ꯍꯦꯛꯇ ꯇꯥꯕ ꯃꯣꯏ ꯀꯥꯏꯗ ꯐꯝꯒꯦ ꯀꯥꯏꯗ ꯇꯥꯒꯦꯁꯨ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩ ꯊꯦꯡꯅꯔꯗꯤ ꯃꯌꯦꯞ ꯄꯥꯏꯔꯒ ꯂꯥꯎꯔꯁꯨ ꯂꯥꯎꯔꯒꯦꯅ ꯈꯜꯂꯕꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯗꯣꯡꯗꯣꯡ ꯉꯥꯡꯕꯁꯤꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯥꯎꯒꯦ ꯇꯧꯏ ꯑꯗꯣ ꯑꯁꯦꯡꯕꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯃꯣꯏꯗ ꯆꯠꯁꯤꯀꯣ ꯆꯠꯁꯤ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤ ꯅꯝꯕꯔ ꯂꯩꯅꯕꯁꯨ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ ꯑꯃꯒꯤꯗꯤ ꯂꯩꯇꯦꯗ ꯑꯩꯁꯨ ꯑꯗꯣ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯌꯥꯔꯦ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯑꯁꯥ ꯑꯃ ꯐꯪꯂꯕꯒꯨꯝ ꯁꯅꯥꯅꯨꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯆꯅꯨ ꯂꯦꯝꯕꯤꯅ ꯍꯦꯛ ꯍꯦꯛ ꯐꯥꯒꯤ ꯇꯧꯕ ꯃꯥꯅ ꯗꯣꯡꯗꯣꯡ ꯉꯥꯡꯕ ꯋꯥꯉꯥꯡꯁꯤꯅ ꯍꯦꯟꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤꯕꯅꯤ ꯆꯅꯨ ꯂꯦꯝꯕꯤꯅ ꯃꯤꯁꯨ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯆꯠꯂꯁꯤꯗꯅ ꯅꯪꯕꯨ ꯁꯤꯗ ꯁꯨꯝ ꯑꯍꯤꯡ ꯂꯦꯛꯅꯤꯡꯉꯕꯣ ꯈꯣꯡꯅꯥꯡꯈꯣꯡ ꯌꯧꯔꯁꯨ ꯃꯐꯝꯗꯨꯗ ꯇꯨꯃꯤꯟ ꯍꯦꯛꯇ ꯂꯦꯞꯈꯤ ꯀꯣꯂꯦꯖ ꯂꯥꯛꯇ ꯐꯥꯎ ꯅꯥꯛ ꯌꯦꯠ ꯑꯣꯏ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯅꯨꯃꯤꯗꯥꯡ ꯐꯪꯉꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯗꯦꯂꯤꯚꯔ ꯇꯧ ꯌꯥꯗ꯭ꯔ ꯃꯦꯁꯦꯖꯇꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯏ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔ ꯐꯣꯟꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯏ ꯁꯅꯥꯅꯣ ꯍꯟꯗꯛ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯦꯡꯕ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯅꯁꯥꯗꯣ ꯋꯥꯈꯜ ꯑꯃꯗ ꯎꯡꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯁꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯃꯥ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯈꯤꯅꯤ ꯆꯅꯨ ꯑꯩ ꯌꯥꯝ ꯋꯥꯏ ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯅꯣꯡꯃꯗ ꯑꯁꯨꯝꯅ ꯂꯥꯞꯊꯣꯛꯈ꯭ꯔ ꯃꯇꯝꯗ ꯋꯥꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ ꯃꯥꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯤꯕꯣ ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯅꯨ ꯁꯅꯥꯅꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯤꯠꯄꯥꯟꯗ ꯄꯩꯈꯠꯇꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯍꯜꯂꯤ ꯌꯨꯝꯗ ꯃꯃꯥ ꯂꯩꯔꯤ ꯃꯄꯥ ꯂꯩꯔꯤ ꯃꯅꯥꯎꯅꯨꯄꯤ ꯂꯩꯔꯤ ꯍꯥꯏꯅ ꯈꯪꯖꯤꯟꯗꯨꯅ ꯊꯝꯂꯛꯄ ꯄꯤꯔꯥꯡꯁꯤꯡꯗꯨ ꯉꯁꯤꯗꯤ ꯃꯅꯤꯡ ꯇꯝꯅ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ ꯁꯅꯥꯅꯨꯒꯤ ꯃꯇꯧꯗ ꯆꯅꯨ ꯂꯦꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯁꯅꯥꯅꯨꯕꯨ ꯀꯣꯟꯕꯤꯔꯛꯇꯨꯅ ꯇꯣꯛꯂꯣ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ ꯁꯅꯥꯅꯨ ꯁꯤ ꯃꯤꯃꯥꯡꯁꯤꯗ ꯀꯞꯄꯅꯣꯕ ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯁꯤ ꯇꯣꯛꯑꯁꯤ ꯑꯦꯛꯖꯥꯝ ꯂꯣꯏꯅꯔꯛꯄꯒꯤ ꯁꯥꯇ꯭ꯔ ꯃꯔꯤ ꯆꯠꯅꯈꯤꯕꯒꯤ ꯏꯇꯥꯛ ꯇꯥꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯤ ꯑꯃꯅꯤꯈꯛ ꯂꯩꯍꯧꯔꯤ ꯃꯤ ꯂꯩꯕꯗꯨꯗ ꯁꯅꯥꯅꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯐꯖꯅ ꯇꯩꯊꯣꯛꯇꯨꯅ ꯎꯪꯗꯨꯅ ꯂꯦꯞꯂꯤ ꯁꯅꯥꯅꯨ ꯁꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯦꯛꯖꯥꯝ ꯂꯣꯏꯒꯗꯕꯁꯨ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯉꯥꯏꯔꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅꯤ ꯃꯣꯏ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯁꯦꯕ ꯁꯤ ꯇꯣꯛ ꯀꯅꯥꯅ ꯈꯪꯅꯤ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯥꯏꯗꯅ ꯀꯩꯝ ꯍꯥꯏꯔꯛꯑꯝꯗꯕꯁꯨ ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯈꯤꯁꯅꯨ ꯃꯗꯨꯒꯤ ꯃꯤ ꯋꯥꯍꯟꯕ ꯉꯝꯕꯗꯣ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯗꯕ ꯉꯝꯕ ꯅꯨꯄꯥꯗꯣ ꯑꯩ ꯂꯥꯛꯅꯒꯦ ꯃꯥ ꯑꯩꯒꯤ ꯒꯨ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯝꯃꯒ ꯃꯥꯅ ꯍꯦꯛꯇ ꯆꯦꯃꯥꯡ ꯃꯥꯡꯈꯤꯕ ꯌꯥꯕ꯭ꯔꯥ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯅ ꯀꯩꯗꯧꯒꯦꯉꯣ ꯃꯥ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯝ ꯐꯣꯏꯒꯦ ꯍꯥꯏꯔꯣ ꯁꯅꯥꯅꯨꯒꯤ ꯋꯥꯗꯨꯗ ꯆꯅꯨ ꯂꯦꯝꯕꯤ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯏ ꯁꯅꯥꯅꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯅꯨ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯌꯦꯡꯂꯤ ꯊꯥꯏꯅ ꯁꯅꯥꯅꯨꯗ ꯈꯠꯅꯕ ꯍꯧꯔꯛꯏ ꯍꯥꯏꯗꯨꯅ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯅꯨꯄꯥ ꯑꯃ ꯆꯅꯨ ꯂꯦꯝꯕꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯃꯁꯝ ꯐꯣꯏꯈꯤꯕ ꯌꯥꯎꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯅꯥꯅꯨꯒ ꯆꯅꯨ ꯂꯦꯝꯕꯤꯒꯗꯨ ꯅꯣꯛꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯅꯥꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯅꯨ ꯂꯦꯝꯕꯤꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ